Impal East District ki Yangangpokpi Police Station ki manung chana leiba Sangarel Tuechin Village rom dagi ngasi ayuk pung 3 kun rom tarakpada sabungko khunau tamna nongmai round kaya kapsilakhre hai thodo asiga mari leinana press na phangba paw amki matungina kuki military chingnaba sing aduna ngasi ayuk pung 3 kun rom tarakpada nongmai round kaya kapsilakhibani hairi sabungko khul yauna maitei khul ngak liba singi maike degi su nongmai round kaya kaptuna khut anki hairi ngasi ayuk pung 3 tara rom tarakpada khut thokna kiba aduda Maikai anigi thoidokpa asok apan amadi asiana gi paw leiti hairi ngayak leitana mafam asida nongmai kapselakpa gi thodok tholakpa asina mafam adugi miyamna safakataba mafam singda thaidok tuna leina ki hairi amarom da thodo adu thokraba matung Yangangpokpi police chamaga 18 suba BSF kun suba jet army amadi chingai gi SDPO yauna apunba team amana nongmai kaplakliba mafam amasung sabungkok khunauda thi bahumbagi thabak chathaki search operation adu ngasi ayuk pung 9 adu waidagi pung 10 aduai fawba chathaki adumakpo search operation aduda thodokpa mifa mipun leikide ningsingba yai me ahumdagi haurakliba irang asina maram oiraga mafum asida leiriba kunja kaya yumda leiba kibadagi relief camp kaya da changjapam loduna leiribani Media team police koi masai no moi ka ki pham du da search operation to na bo ta mo da sang ma hore koi hojik che ko nyop chale